Bangladesh ki irang asina South Asia amasung Bay of Bengal gi sub-region doirakliba geopolitics ki anuba saglon asida yumthang nariba India mikum nawum singna leibagi tangai fadaba chawna leirakle. Bangladesh ki irang aduna maram oiraga Prime Minister Sheikh Hasina Masha hingnaba India da chelakraba matungda oirakliba phibam singi matangda Times of India da fonglakpa report amana hai haukiba chahi ahum asida India ga yumthang nariba Afghanistan, Pakistan, Sri Lanka amade Maldives da political ga mari lainaba achoba irang kaya thokre adubu handak Bangladesh da thokriba irang asigi matungda pro China amasung Pakistan hoiba Bangladesh Nationalist Party ase mapangal kanhalakpagi achoba mami ama tarakle maram aduna region asida oirakliba ahongba sing amade China na semlakliba jangyeng kaya ase policy makers singna kumna nainaba mathau tai Bangladesh ki Prime Minister Sheikh Hasina fam takraba matung leibak adu da oirakliba phibam sing yangluragade Bangladesh, Bhutan, India, Nepal BBIN ge initiative amade the Bay of Bengal Initiative for Multi-Sectorial Technical and Economic Cooperation BIMSTEC ki tungi lambida singnaba kya thorakpa yari masigai roinana karigumba Bangladesh na India ga marup mapang oibagi phibam ase makatana thamba pamdrabade project kaya lepkiba yabagi oithokba leitaba nate Khudam oina Northeast region ki chawkha thorang ka mari lainana paikhatba tongan ba connectivity ki initiative Aegis policy amade Bangladesh India amasung Nepal gi oiba trilateral project na chingbane pumna magasi ki mathakta Bangladesh ase India ki Northeast region da paikhatba chawkha thorang gi thabak kaya ga thadong na ba yadraba leibak amasu oiraga laklibane Pausina makatana hai kumjali singani tarataruk taki India na Bangladesh ta sel oina $1 billion nipan puhantuna hitang pham lambi rail infrastructure amadi shipping gi lamase hena phibam phaganaba honaraga lakhi adubu Bangladesh ta oirakli ba phibam asina India gi Northeast region amasung Bangladesh ani gi marakta rail connectivity thamnabagi damak paikhatba Akhura Agartala amasung Khulna Mongla rail link mathau tawnaba honabada achoba singna ba moirakpa yai Masida sunatana Assam gi Numaligarh refinery dagi Bangladesh gi awang thangba saruk phauba transborder pipeline oina high speed diesel transport tawnabagi damak paikhatba Maitri project ase mapung phana lepkhiba natragana matam thengthabagi phibam leitaba nate masigi mathakta Testa river project ase so China na lokhiba yabagi oithokpa lei pumnamak sing asi oiduna su Bangladesh amasung India ase irai laiba mongda amana ama miraiba yaroidaba amadi oiri maramdi India ase Asia da Bangladesh ki ani suba oina kwaidagi chawba trade partner ne loinana subcontinent asida Bangladesh asi India gi khwaidagi chawba trade partner oiraga leiribani haina Times of India gi report asina makha tari